ngasi kanto sabal ki thodokta Central Force na phubada sokpadagi Lauriam pilot koba kanto sabal ki miyoi ama hospital da pukhatkre haire Central Force ki mong matauda Manipur ki commando kangu su sauraduna ungkhatnagre haina video ama social media singda thaganarakle khataba update ngaminase Sini, kau meitei mencari thona itu. Siapa yang orang kau meitei mencari thona, tahu tak? Kau memang hendak apa tu? Kanto sabal da cookie mayam hupsilaglaga Central Force ngi mamang maktada meitei gi yum taruk haidarakle Central Force na meitei singda onsilaga tear gas kapthre lathi charge tawkhre yum haidabaga mari lenana cookie lusungba ama fare hade loiba khamba naidaba mihat wathok seng khaurang laga leiriba cookie kangbu amana lanjana khibadagi mi ama phawba leinadraba Imphal West District Kanto sabal da leba meitei singi yum taruk Central Force mayam amagi mamangda nungthil pobobta haidarakle thogdo sing asi nungthil pung anirom tarakpada thokibane laima khongda leba 57 Mountain Division gi yana khada thogdo adu thokibane mafam aduda hanadagi hauna Central Paramilitary Force singsu mathau tawhanduna thamlibane aduga lanmi gi personnel mayam amasu pairaga leiribane makhogi mamangda yum haidarakpada makhoina karisu tawkhide yum haidaba loiraba matungda masing yamlaba cookie sing adu mafam adudagi loina maktapna tamna hanakhe Kanto sabal da leramba meitei seng hanadagi hauna lanjena duna relic camp singda sangjapam lauduna leiribane makhoisu maikei adom da mairi wangna karaga maisakpagi maong ama urakpada manak nakpada leba force singda kari tauba yabagi haina hangbada cookie singna protest taubagi tear haidaabani haina pakhum piraki haire maikhu adu muna karakpa natabanina meitei singna singna duna leiringaida manak nakpa dwaida leramba naga singna social media da cookie singna meitei singi yum haidare haina launa rakhe pau adu tanabadagi mai kannanabagi damak meitei sing adu makhoigi maikeida sensin rakhe adubu masing yamlaba lanmi gi person singna thinglaga thamkhe lambi adu da Casper phawba thachinduna meitei singbu amata jangan khide tungda Central Force sing aduna tear gas cell sing kapkhe madu phawba da khoirang khoi saunaraba meitei sing adu mafam adudagi hallo haiba yakhide force singna live round camera kapagi makhol takhe amasung lathi charge tawduna miyam adubu tan khaikhe cookie singna mi leinadraba meitei gi yum mathang haidarakpagi pau tarakpadagi Manipur Police ki commando gi kangbu sing lenga na thajilakhe fire service ki team camera su mafam adu jangsilakhe police person mayam ama changlakpa ubudagi cookie punamak maike adu thadok na duna senakhe amasung manak adwaide cookie thiba phangkhide cookie kangbu adu blockade ki mayakta protest tawba lakhebane makhoibu ngak nabasu Central Force mayam ama pairaga leiribane protest tawbagi mahutta lanthong sillaga yum haidaba lakpani haina maral sinarakle nakalamromda yum haidabaga mari lenana cookie lusingba ama fare haire IDP singi yum taruk haidarakibagi thawdo adu Manipur lengan ami yengsangduna police commando thajilakpaga loinana manak nakpa singda thi humbagi thabak chathabada yum haidabagi wathok aduga mari lenana laimakong area protection committee ki chairman ke lobum Imphal West District Police na fare haire Lema khongda leba mi leinadraba meitei gi yum taruk cookie singna haidarakibagi thawdokta senaba mioi taruk fare haina tonganba source amadana phongdorakle makhataba update ngaiminase Army na thausa dabana Kanto sabal da meitei gi yum taruk haidaramkhibani haina dingona phongdorakre Indian Army na mathau ningthina pangthokhidabana maram oiraga lemakhong Army garrison manak nakna leidiba Kanto sabal da yum haidabagi thawdok thokhibani haina Sekma SG MLA haikham dingona phongdokre meitei gi mi leinadraba yum haidarambagi thawdok ka mari leinana senaba mioi ahum phare haina su mahana phongdokhe paumising da wa ngangbada mahana haiki Kanto sabal hariba mafam ase lemakhong Army Sanga yamna naknaba mafamne Indian Army na mathau ningthina pangthokhidabadagi ngasigi thawdo adu thokhibane hiramasigi matangda Chief Minister Y Khemchan ga wari sanaduna oirakliba phibamasigi matangda marik suba paudam pikre thawdok thokliba mafam adu da hakthengnana chatuna yengsanbaga loinana matungda sigumba security gi asoiba lehandana bahona binaba madilena basingda khanghalagani hana phongdokhe cookie singna Manipur Turel gi mathakta Chandel amasung Sursanpur phaunaba pele bridge saduna sangakeba Chief Minister khanglamdre haire Manipur Turel mathakta Chandel district ki
Walkhu village amasung Churachandpur district ki Singbu village anigi marakta nauna lupa crore 2.5 changna saba valley bridge minister masa khanglamdrai amaromda naga misam taru hat khibagi thodokta mioi manga hakthengna senabagi manungda ani phare ahum watli hana minister yumnam khemchana ngasi social economic and environmental development society SITS Department of Environment and Climate Change amasung editor Guild Manipur na silaga sangai thal manake Olympian Park manakta leba Sires Complex da pangthokhiba u thabagi thorongga mari lenana phongdokkhre Sires Complex da ngasi uningthau uyo ama hangdokpagi thoramadu da Chief Minister Yumnam Khemchana lusinglaga uningthau sar sing thabagi thoramadu da Department of Environment and Climate Change ki Director Rajiv Kumar Imphal West ki DC Raj Kumar Mayanglambam yauna tongan ba wahang singi paukhumda Chief Minister Yumnam Khemchana haikibada haukiba May 13 da Kangpopi district ki manung chanba leilon bai faidagi nagami sam taruk pharaga hatkibagi thodokta hakthengna senaba mioi manga ki manungda ani ngarang ena leilon bai faidagi phagat pangamkhre mioi ahum phaga dawa watli leilon bai faida thokiba thoto adu midna uhoba singna masak khanglaba singne thodo sida hakthengna senariba kuki mioi ahum hauze thiba khangdana daidi mioi ahum asisu atu matamda phana ba mari lenaba agency singda khanghan khre atu matamda phargani haibagi thajaba lai haike Chandel district ki mafam amada lenga ki ayaba amasung environmental clearance yaudana valley bridge ama sare hana social media da viral oirakiba adugi hangbada Chief Minister na thong sabagi thodo adu karimata serious oina laudabagi maongda Chandel da thong ama lenga ki ayaba yaudana sare habasi mahaki knowledge laite viral oire hariba video adugi matangda kari leibagi haibadu thidoklaga makhata ba thabak paikhalage hana phongdokhe Rasi pangthokiba u thabagi thoramadagi saru ama oina Olympian Park ke phibam su CM na yingsin ke loinana Olympian Park Management Committee ki mifam ama su pangthoktuna park asida semgat sakaliba kayagi matangda khanake amaromda press na phangwa pawgi source amagi matongina di Chandel district amasung Churachandpur district anigi marakta leiriba Manipur turel mathakta sariba thong adu forest clearance amata yaude Kuki singla sel khainaraga sakibane mafam asi kuki jo phuruki mioi singla namna taba mafam amane lenga ki ayaba yaudana thong sariba mafam asi Indo Myanmar border manakta leiriba yamna sensitive oiba mafam amasu oiribane thong adu ngarang circle da pangthokpa thoram amada mafam adugi miyamna sangka khibane thong adu Chandel district ki Walkhu village amasung Churachandpur district ki Singui village anigi marakta phawdok phawjin oina sabane thong adugi makonda Khulmelei haina thabasu thengnei report asigi matungina project asi kukijo amasung mar phuruki miyamna sel puthoklaga sabagi thong sanabagi pochai sing asi Myanmar amasung Mizoram dagi pusilakibani haide Ukhrugi nungsangkhongda ambush tawduna AR ani hatkiba thodoka mari leinana thiba humbagi thabak sathare haide haukiba July 3 ta NS202 Imphal Ukhru lambigi Nungsangkhong area da khulai paiba singna sangsak tamna lakhiba nefu suba Assam Rifles ki parcel ane ambush tawduna hatkhiba duga nipana asopa nanghan khiba thodo aduga mari leinana hoje combined force na thodo asita senariba mioi sing phana ba thiba humbagi thabak makata na chathari haide pausna makata na hairiba de ambush aduda Assam Rifles ki warrant officer Walwan Singh amasung Habildar M Singh laikhidaba thodo aduga mari leinana Assam Rifles BSF amasung Manipur Police Commando na haukiba irai numitagi singnaba jaga singda thiba humbagi thabak chathaduna lakhibani haide Assam Rifles ki maikaidagi phongdoklibana joint security ki maikaidagi thodo aduga mari leinana mi leinariba jaga sing khudong thingai oiraba lambi sing amasung asukpa umangi jaga singda area domination amasung combing operation ki thabak pak sana chathari Operation asi makhatana security personnel amasung miyamda attack satharakpa ngamdanaba singlungda leiba camp amasung infrastructure sing yekhai thugaiba tawba amadi makhoina losendona thamlamba khulai sing recover tawnaba so honare Assam Rifles ki maikaidagi X ta thagalakhiba post amada hairibana Central Paramilitary Force asigi maikaidagi ambush ki thawto aduda senariba mioi sing adu phaduna makhoigi mathakta chapchaba wild bichar phanghanba yauna Lamdamasda law and order maintain tawbaga loinana santi amasung mahausa ki phibam da hanjilhanaba chapchana honagane security force asina honariba sing asi miyamgi punsi amasung lanthum ngak senbaga mari leinana ni haide minority singi oina multi-purpose community hall sana by MP Bimol na yengsen kre
minority community singi oina sagadaba conference room library amasung miyam punnaba hall yawba multipurpose community hall ama sanaba ngasi Lok Sabha gi MP Dr. Angomsa Bimol Akuijamna Thobal district gi Lilong Turel ahan bida leiba Darul Ulum Markers ki complex da India Alliance ki thomi singa punna jatuna yengsin kre Lilong Kendra na lakataba general election da mirep oigadaba candidate mari Darul Ulum Markers ki miyoikya amasung Lilong Kendra da leiba India Alliance ki thomi sing yauna chatkiba yengsin khongchara du kamari lenana MP Bimol na hai kibada sagadoriba multipurpose community hall ase Lilong khaktana tana Muslim minority community pumbagi yamna maru oiba amasung kanagadaba ama oibana MP local area development fund dagi piklaba senpham asidagi tangai phadana sarage khanbadagi yengsin balakwane soidara sanaba phirep sulore athuma tamgi manungda ure uyung tamduna sanaba honaragane apunba assembly kendra kuntragani thogi MP ama oina sahi amada laklaba piklaba lupa crore manga gi senpham ase miyam gi damak niyam sumna masak thokpa thabak singla sijinagani haike sagadoriba hall ase modern technology ga loinana phit samaga kun sangba duga foot umphumanga park sawgadabani haire center ge anoba khongthang oina yelhomi kia yumda sangba ya handana lehale hana Brinda na phongdokhre State asal lal hobat nam thanabagi namada phe encounter tawduna miyoi kya hat ki badu haujikti tongan wana kalamarom da puthokuna miyoi kya hat patu pakhak tawba natana miyoi kya di yumda sangba ya handana lehale hana additional SP oramba Brinda thanaujam na phongdorakle wafam ase ngasi palace compound level lamyan ba sanglen da pangthokiba extrajudicial executive victim family association Manipur lingkhat ke bagi tara suba foundation day ga mari lenana 2029 da lal hawa pumut musat kani haribase fake encounter amu hawrkadawribra haiba them da pangthoki ba khana naina bagi thoram da panelist ama oina saruk yakhiba Brinda thanaujam na phongdokhibane ngasigi khana naina bada da social scientist Dr. Danbirlai Samna moderator amade Indira Gandhi National Tribal University ki Associate Professor Dr. Homen Thangjam United News of India Imphal ki Chief Bureau Ningthau Khongjam Saitajit amati Human Rights Defender Advocate Wahangbam Joy Kumar na panelist soiduna tongan bahiram da mokhoi gi oiba mosing phongdong akhe Brinda thonawjam na makha tarduna India government ngasi phawda North East state singli yengleba miyeng asikari no haiba khangbangamde benana India langana awang pok thangbada lairiba state sing asidagi lal hobanam thanaba kanna honarabasu ngasi phawba lal hobagi ihodi adumak lengduna lairi masida ratana kumjan 1979 dagi hauduna kumja 2012 phawbagi manungda lamdam asida lal hobagi namada miyo kya ama fake encounter tawduna mihan mipun kya thohan kiba adugi ngasi phawba asumba wild puthokpa ngamdana lairi masida ratana ngasi maklamdam asida thokliba irang asisu kanglu ahum sujilakre loinana Thokliba irang asi kanglup marakta thokpa irang amani haiduna yengduna leiba tarabadi loiba naiduna leigani loinana irang asigi warasanama poraknaba honaba haibasi aikhoi punamaki thodangni khanduna honaba mathau tai haike Jiri tipaimuk lambi semdrabadi khongjang sangsilagani haire Jiri tipaimuk lambi JT Road amade Janjiban Mission ki thabak thoram asida miyamna penadre haiduna ngasi Jiri pangki Dibong da leba Isel Club ta pangthokiba pawmisinga unaba amada Isel Club ki General Secretary Y Bidit Singna phongdokhre mahanam khatana haikibada kilometer samaga subna mangarom sangba Jiri tipaimuk lambi JT Road asigi project amount crore 147 rom oina thaba asi sahi ahumakai mari rom sure koilas thaba ge hekta kaiba amade ayamba koilas thadaba kya sing asi thabak oina tawbinaba mamangda Governor DC Krishna Kumar amade concern authority singda memorandum amade haijaba kya laikhre adubu tawgani haraga ngasi phawba tawbidre haike marasida Imphal da thoknaba lot puba gari sing JT Road omda kham hangani haribasi pothole mayam lairibasi menbiraga thambinabasu haike haujik nauna thawpuriba DC da su ngarang unaduna memorandum ama pisin khre DC na su positive response ama pirakhi haire aduga Dibong da Janjiban Mission gi makhada saribu water supply asi saba loisilakle adubu ngasi phawba thabak tawdriba karigino masimiyamda toti singpibiduna thaknaba hona hanbiyo haina phongdokhe ngasi pawgi mifam aduda Isel Club ki members sing advisors sing amadi self help group ki miyosing su sarugya khi haire
May 9 da posting order thokhraba doctor sing asi phawba join tawramdre haina abothena phongdorakhre sahi asigi May Mapanda posting order thokhraba doctor sing asi phawba join tawramdre niyam kaina salai balenga ki analyze sang kya ge asoiba kya miyam khangna puthoklaba phawba lenga ki mari lenaba singna tumina lesileba silabak thibani haina People's United Youth Alliance Uyagi General Secretary Longjam Abothena phongdokhre wafam ase ngasi sagolban thanga pata leiba puyagi me loisang pangthokiba pawgi mifam amada phongdokhibane mana makha tana hai miyam gi hingbadu tangai phadarba masak ama oiriba haksel gi lamda lengak na piriba khudong saba kyabu mapung phana phangali bra haina alliance asina koina satuna yengsinduna lakte amade khongjang asigi saruk ama oina ukhul district ta leiriba community health center amade primary health center singbu yenglupa matamda mafam aduki district hospital dagi hauraga CIC amadi PIC singda lefam thoko staff leramdaba khangnatana contract basis ta mohot sindura tharakpo doctor kharana yana mo ongda layang sangsing asi chalairamba thengnarakhi haire Bahamas the plane kaibada tarasi de haire Bahamas the plane kaibagi thodok ta mioi tarasi khre thodo adugi matung tarakpo dalenga na section thorang lokhatbo oina Flamexo air gi flight sing matam khara paiba thingjin khre capital city na saugi nongchupta leba north andros the plane kaibagi thodo adu thokibane thodo adu gi matang da prime minister Philip Brebevis na awaba phongdokhibaga loinana haike miyam na Bahamas ning tamlakpagi yankhayongdoi suba kumon thoram pangthok lingai gi cherakta awabagi masak oiraba thodo ama thokibasi laibak thibane hiramasagi matang da thijiliba Bahamian Aircraft Accident Investigation Authority na hai na sauda leba Minden Pinling International Airport gi San Andros tamna paikiba Cessna 402 aircraft adu Bahamas da register tawbane thodo du thokibagi sabsaba maram khangdoknaba thijilingai gi cherakta matam kharagi oina Flamexo air gi plane paiba thingla hana Ministry of Energy Utilities samadi aviation gi statement amana phongdokhe Iran da kapsenaba missile lisingama thorang tawduna thamle hana Donald Trump na phongdokhre United States na Iran tamna kapsenaba missile lisingama thorang tawduna thamle hana US President Donald Trump na phongdokhre social media platform Truth Social da thagalakpa waral amada Trump na haike Iran na kariguma mahapu hanaba thorang lokhalaklabadi khudakta missile lisingama hena kapsengane maduda sunatna ate topa missile kyasu mathang kapsenaba thorang tawre hiramasigi matang da mari lena singda mangjongna na order pi khre haina palladuna hana haike US military na matam punamakta Iran mupung phana amata thohanaba thorang tawduna leiri Irai numita Iran gi prayer policy council na leba atugi supreme leader Ali Khamenei hat khebagi matik chabalaman khumgani haina lok thokhraba matungda Trump na missile sing ama kapsin bagi wafamasi phongtorokpani US ki mayokta singlarakibana maram oiraga Iran gi semilon da anga ko phangna sokselak le haire